Iran na 1 October da Israel da missile yamna thajilaki ballistic missiles masigi reply da Prime Minister Netanyahu na haiki Iran masigi tamakta sathibo paukum phangani masigi tungda Israel da mayam amana haiki hairi Israel na Iran ki nuclear power plants in the attack topam thok I haiduna masigi tungda Israel na Iran da attack tawkhre adubu makoi ki nuclear sites sing da sok na tawkhide adubu mi mari siki mafam khara kai toiki maijaki masida Arab ki OIC countries sing na akan bo hai ka ninda taunaraki OIC asida 57 countries ni makoi na haiki Israel na hanba asimak Iran ki sovereignty da khud thabani amasung masina region asida yamna sathiba saktam ama laurak hanbagi maram oiba yai haiduna aduna region asida future escalation oidana by international committee da wafam su thamki madi nakoi lakpham thok I yengsin pham thok I ngakpham thok I Saudi Arab na fajana yaning debu ut ki thodok asida aduga Israel amadi Iran animakta santi da lainaba haiki asom dagi Bharat gi su maike animak santi ngak nanaba hainaraki makhoi sin natna laiba kaya na tauranu haibase haibasu Iran convince oikidre aduga makhoi gi supreme leader Ali Khamenei na haikre aikoi gi laiba ki niam izzat amadi public ta thajo pibugi tamak Israel da hanna amuk khut hanpham thokle masi aikoi gi ithau oi aduna Israel khud hanbagi damak sem saro report singi matung ina sum hai America ki presidential election asigi mangda wafam mase tawbagi pangthokpagi wafam ni amasu masiam kanna houjik neinariba hiramamani masi oikiba taragati next lakadori sina kari oigani tasengna Middle East maibun chaklaba lamdam haibadu oidoribra Iran ki preparation asina kari no report singna hai Iran na handak Israel da hamla tawdori se makhoi dagi natte Iraqi territory sijinnabagi wafamni Iraq ta masigi damak complete ready punmak tawbagi wa haikre Iraq tagi operation tawrak lagani aduga expectation numit humni marni mensa 5 November ki mangda oibagi wafamni masigi wafam ase aseng bani haiduna Israel intelligence na su phangba report ki matung in haire masida involve oirakadori se ballistic missiles masing yamna amadi drone masing yam ki wafam lai Maramasina Israel da panic oibagi wafam lai even Israel gi maroi ba meeting ama masi phaw da lot na thop na pangthop gi wa hai amarom da wafam amaga lai Iran amati Azerbaijan gi marakta war oirak pagi chance lai high chance lai Azerbaijan gi lup ma Israel gi amna lu nai handak ki Iran gi hamla da Azerbaijan gi mafam use sokhi gi wa hai nari aduna Azerbaijan amati Iran gi marakta wa amaso oirak pa yai sini masigi akup marol amuktang thiraga haijarake houjik Iran amati Israel gi wafam yamna crucial oisilakli Iran gi site ki really Israel de attack tawragani haibasigi matang da lecture kaya wafam kaya announcement kaya lakre Iran gi mogi high official gi site gi oirakliba condition asina di takli country anese amana amabu loithokna rasi haibagi kasam chana ki mong mansilakle Iran gi IRGC gi commander chief Hussein Salami na haikre Israel da onsi lagamadi nakoina amuka aran ba mai khoida tawkre masigi reply phangba soide amarom da Iran na attack tawgani haibase adugumba timing dani Hezbollah ga Israel ga ceasefire tawbagi tamakti yam kanna America amdi Middle East ki countries in honarak patanja abdubu masi mapungdi fadriba but masi process talaibai tanjani amadi America da election oiba matamni yamna satina kusel matamni America amadi Israel ki marakta always mokoi tan hainer ki to matamni adubu ada sarkar loisin ba palibu government loisilakpa amadi anobo government lakpagi matang dani masigi tanjasi dani Iran na lawgani haina torlise houjik Khamenei na laiba ke Supreme National Security Council da paukhuma sigi damak ready da leiro amasung Iraq ta leiriba mokoi gi proxy gi site tagi tawrakadra haibagi phibam ni houjik opam ase amna kanna Laibak khuding da mapam khuding da news angamba channel sing da nainari wafam ni aduga matamas sunaksilakpa maudi lakadoriba 5 November aisina mi humni mani mangaire masida Israel da Iran na tawgni haisina taseng na tawki bataragati matung da lakadoriba condition odon Middle East ki maduni mayamna prithibi ki mi sina panic oinarise